Channel asibu nungshibiduna subscribe tawbiriba subscriber singbu ahanba maktada ikoknana khurumjari ngasi emuk mayamgidamakta puduna laksare Chayol ki oiba rashifal February ki tang 8 dagina February ki tang 15 phawbagi 2025 ki hapta ki oiba rashifal aduni ahanbagi rashi asina Mesh Rashi Chayol asi adongi asakaya piba Chayol ama oiri Maram aduna ishana tauge khanba afaba thabak khudimak tawbiyu ayamba mai pakpagi phal sauna pi isagi senthong matik sana hengatkani adumakpu isagi wahai ama soibada mari mata singa ningai sangdanaba amadi phattaba thokpa yabana isagi wangangda yariba makhai siksinbiyu saba thakpada kharasu siksinbiyu mathangi rashi asina Wrisha Rashi Chayol asi isa isu singa nuksi chanana laiminagani senthok lambi marang kaigani thabak tawbada isagi thauna phudokpa ngamgani loina tinaba singa phaba mari leinagani mahi tambada hena saukhatkani karbar tawba amadi art ki lamda laiba singsu saukhatkani angam athau singna adombu sanbigani pukning wakhal ingna singna laigani mina adombu bebar tawbigani mathangi rashi asina Mithun Rashi Chayol asigi haurakpada hiram kharada kok khara siksarabasu mamaidadi ngamnamak sangtainagani lanthum amadi masa masu phongjau haiba phalsu lei nungsinariba laisa pakhangsing nungsi panthungyau haiba lei lanthum watana lakadauri adubu mi tinabada asau masa oirabasu lei ama khallaga tinabiyu lanthum phangi haidunasu ka hena harau nuai thokpasu tawbiganu mathangi Rashi asina Karkat Rashi Chayol asi sayeng parikha yaubada wangna mai pakani sanaroi sing sanabungda isagi mating sapsana phudokpa ngamgani thabak subada haisingba hengkatkani anau technique puthokpa ngamgani adongi pukning wakhalgi pangal thogot pigadaba miyoi kaya su thorakkani min adumbi hena masak khangduna hena pamnaba haibadu oigadori adubu thajadana pamdaba thodok thu haibasu lei mathangi rashi asina sing rashi Chayol asi rashi asida pokpa miyuising isagi asumba wareb lawjaba ngambada natana hiram khudimakta yaifaba amadi mai pakpa haibadu oigani laik laisudasu thawai yaugani isana tawriba karbar natraga sinpham aduda hena pakthok chawthokpa ngamgani leingangna adombu masak khangbigani anauba garina singba layu haiba sulei samaj seva tawningbagi wakhal pokani mathangi rashi asina kaina rashi Chayol asi adom daw yaba misak ama oigani hai khunbagi matau lawbiduna khudong saba khudimak hek ngamba makhai lahounaba honabiyu isana tawriba sinpham aduda thak wangkhatpa ngamgani migi sendol singdokpa ngamgani isagi loinabigi maram degi hiram kharada kanaba phangadawri isagi mingsat hengatkani wakhal nungaigani selthum marang kaibagi phalsu piri mathangi rashi asina Tula Rashi Chayol asi adomna tawge khanba khudingmak pangthoknaba honabiyu afaba thabak tawbada break phabiganu soidana mai pakpagi phal sauna lei aduma polengak paiba amadi rajniti tawba singa loina tinabada khara seksinbiyu apam nusigi lambidasu khurok thangba khara leigadawri competition gi thabaktasu khara seksina mayoknana honabiyu migi misau khara su lei mathangi rashi asina Wrisha Rashi Chayol asidi adomna taruba thabakta mahi yanba tangkak ama oigadawri yeknaba maru lukhanba ngamgani mari mata amadi maru mapang singdagi kanaba mateng phangani isagi personality su hengatkani ana yek phagatkani laibak mapa sungani adubu isagi senchat hengatkani sel sijinnaba haibiyu kanagumba amataga nungainadaba thamge hainasu khanbiganu mathangi rashi asina Dhanu Rashi Chayol asi adom afaba amadi asumba maikaida khongjel yangna senba ngamgani lengaki thabak tanabiyu mai pakpagi sang wangna lei mahi tamliba mahiroisingi oinasu afaba amadi mai pakpa phalpi isagi thauda pukning sangna honabiyu madugi kanaba soidana phangba ngamgani adubu thabak tawbuda tungmang yengna tawbiyu loinana tanja menja mikupna hom haibadu yengbiyu
ꯃꯊꯪꯒꯤ ꯔꯥꯁꯤ ꯑꯁꯤꯅ ꯃꯀꯔ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯂꯥꯏꯕꯛꯅ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯛꯀꯗꯧꯔꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯝ ꯇꯨ ꯆꯠꯂꯨ ꯍꯥꯏꯕ ꯂꯩ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯕ ꯐꯪꯒꯅꯤ ꯑꯗꯣꯝꯒꯤ ꯋꯥꯉꯥꯡꯗ ꯃꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯂꯣꯏꯅꯅ ꯆꯌꯣꯜꯁꯤꯗ ꯑꯗꯣꯝꯒꯤ ꯂꯦꯡꯗ꯭ꯔꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯔꯒꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯊꯥꯖꯕꯗꯤ ꯇꯧꯕꯤꯒꯅꯨ ꯃꯊꯪꯒꯤ ꯔꯥꯁꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯀꯗꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯕ ꯑꯃ ꯆꯪꯂꯤ ꯑꯩꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯅꯪꯇꯅ ꯑꯩꯒꯤ ꯂꯦꯡꯗꯕ ꯃꯔꯨꯞ ꯑꯣꯏꯕꯤꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯂꯥꯏꯅꯤꯡ ꯑꯣꯏꯕꯤꯌꯨ ꯑꯗꯨꯃꯛꯄꯨ ꯑꯐꯕ ꯒ꯭ꯔꯍ ꯑꯃꯒꯤ ꯈꯣꯡꯆꯠꯇꯒꯤ ꯊꯥꯖꯗꯅ ꯑꯆꯧꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯐꯕ ꯈꯔꯁꯨ ꯐꯪꯒꯅꯤ ꯃꯊꯪꯒꯤ ꯔꯥꯁꯤ ꯑꯁꯤꯅ ꯃꯤꯟ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯎꯀꯤꯜꯁꯤꯡꯒꯤꯗꯤ ꯄꯣꯏꯅꯨ ꯊꯥ ꯍꯥꯏꯅꯕꯗꯨꯃꯛ ꯑꯣꯏꯒꯅꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯆꯩ ꯀꯥꯒꯅꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯐꯕ ꯆꯌꯣꯜꯅꯤ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯒꯠꯀꯅꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯦꯟꯅ ꯋꯥꯡꯈꯠꯀꯅꯤ ꯏꯆꯥ ꯏꯁꯨ ꯐꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯀꯅꯤ ꯗꯥꯟ ꯑꯃꯗꯤ ꯁꯃꯥꯖ ꯁꯦꯕꯥꯗ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯃꯤꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯄꯥꯝꯅꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ